Keimang Famlabasu Semjinbada Keining Famle Imphal ki Lambi Kharadi CHATPADA SAGOL THOUBAGA PANGKHAKNARE manipur Leingak state land logi wangmada lam khopchinduna sajilamba structure pumnamak thugaiduna sidokpagi thabak chathakhrabasu thabaga sigi matungda semjin sajinbadadi hana tunne yengdana langthoktuna thambadawna tawrokpadagi encroacher singna eviction tawbada Keimang Famba aduga thabaga si loirega Semjinbada na Keining Famle fibamda leirakle fibam asina Imphal East district ki maruina lambi ayambada chathokasin tawbada sagol thauraga chatpaga pangkhak oiramli Pauchesna district asigi miyamna maruoiba lambi sing oina chatnariba lambi sing koina chatuna yengsilubada Porampat crossing dagi wangkai Sodongbung lampak fawada chatliba ayangpali lambi asi fida langba natraga kabuk chaiba hainabagumna kongkutna wai chairamle Nong khazitang chubada laikhom lainangna lambi sida chachok chasin tawriba singda kham thengna khudong chadaba mayukna halle lambi paring asigi nak geta leiba state land lam khopchinduna sajilamba dukan yumna chingba sing structure sing eviction tawduna takthokpagi thabak mamang chahi lising ani kungamanga gi August thada pangthokhibani lambi ase chatliba gari sing chikhalakliba si komhanana lambi da khonga chatliba singda hena nungaina hanaba Pandamda eviction drive adu chathakiba oirabasu chahi fazalakadoriba fawbada hanna yengshinbidabadagi lambi fibam fattabagi mathakta henna masak thihalli Ayangpali lambidagi lamlong fawbagi manungda DC Imphal East Complex Imphal East District Police Headquarter Modern College SBI Porampat Branch Karkinos Manipur Cancer Institute and Research Center Jenims ki Chief Medical Officer DDK Imphal na chingba maruoiba office amadi institute kaya lairibani yamna maruoiba lambi asigi fibam matam sangna semjilaktabadagi ka hena sokchinkhre concrete road sembagi thabakta lambi asi yaurabasu ngasi fawada drain matek khara semba haurakpada natana mangam sandri Pauchesa chatuna yengshilubada mioi manga taru khakna drain sembagi thabak shuramba thengnaraki maruoiraba lambi si athobada semba loishindaba yadi haina Araiba machinery sing thadaduna sembagi thabak lambi sigi nageta leiriba miyamna ngasi fawba ubu fangdri nongju tha oibana nong khajitang tarakpada lambi si laikhomna chatpa yadabada natana toina khudongthiba thokpa haurakle nong leptana taraklabadi lambi sida leiriba kongkut miyam asida ising tungshinduna achat ok sing mishimina yaurokpa yabagi mipaiba poknari lambi sigi nageta leiba miyamna pauche singda phongdorakpada matam lelaga thabak shubiganu lambi si masak fazahanba miyamna chachok chasinda hena khudong chahananaba lambi pakthokani haina eviction tawkhibani haujikna tumina yengduna leiriba karigino concrete road sembagi thabak pairiba company singna matam chana athubada thabak loishinba ngamloidaba oirabadi atopa company da sinabiyu machinery matik chana leitana matau karama thabak piribano atopa mafumda su concrete road semlamba yai adubu maru oiba lambi sidana matam sanga lauduna laikibana chathok chasin yaraktre Drain hana semba mathau tai hairagadi athubada loshidana bahona thabak khudimak manipur yorupada fagi tarapasi lepiro mari leinaba PWD loshangi SO engineer singna lambi asida suriba thabak kusu yengbiyu lambi asida mishi mina tholaktuna miyamna ihau horaklaga thabak faba saduna lambi tuna semjinbagi mahutta matam lairingai sida puning changa thabak subiyu Heart ki anaba BP stroke torokpa mioi sing di lambi sidagi Jenims ta puna bohona bada lamkhang da sibagi fibam da leire haina su phongdoraki Leingak na eviction da thawai yauna hona kiba adugumna semjin sajinbagi thabakasu thawai yaushinba miyamna pamnari hiram khudimakta miyamna pikiba tax ki senfamna miyamgi yaifana ba thabak sing miyamna penge da mawongda thawai yauna pangthok haningbagi apamba maikai kayadagi phongdoknaraki Semjin sajinbagi senfam mioi kharagi furik khawda changkiba shuriba thabaktana hanna fawo yengsindabagi mawong asum laklabadi miyam ki oiba ihau soidana lakpa yai haina phongdoraki